Piktru na Henry da haijilaga tingkhatana laurei. Imau! Henry di tauriba matau adu karino haiba gyan tadre. Mamittu imu nganglaga yenglai. Piktru na noksinaraga hairei. Aina natiye, khutna ne. Henry su machinda khara chongbra kaino khangde tinsido adu ubada Piktru makha tarai. Kaishu tawroye hidang ne. Hakchang phadoine. Sidi laina tina amta changba ngamoidoine. Nakanda Piktru na tanarakpa nupi aduna Henry ubada lau dana tawrai. Nupi duna sidi Henry ne. Sir, photo amta kaminase. Asi hairaga changsindoi gi tawi. Henry di sauning bahen mandana wangang baga amata ngamdre masadu thak ni. Piktru di tanja yengaga hotana chenki. Henry na maya chiaga solhawi. Nang ngasisyo aina nangi nathakta kaidoroki haibada namit titna yengo nang. Talaktuda adwaida lairamba mayamdu khana chainaba yaurabra khana chenchilai. Henry su upai leitana garida kakhatlaga yam thuna chatki. Mase khoiga amata hanna yenglamdana. Somdana Newton na yam pakhatna. Iche ai ngasi yumda changaro. Vidya Lakshmi su makhutu marai bakta thamlaga hairei. Nangda nate ai su yumda changba ngamaro. Newton mathai wana solai. Oh God, please help me. Vidya Lakshmi na natin ai khoyani bu ore yumda changba ngamdoira haiba. Newton na Ivan hidilai yumda lehoba mayangi khanbadana ai mamme wakhalse. Vidya Lakshmi yam kuthana hangai. Natine hojiki angang du natro ngarangsu noi tayaiga war macha ama tawkhida. Newton mamit mana chap yung khalaga hairei. Asing bairo haise. Asi hairaga phone do buthok du na yengi. Newton chu hek ubaga Newton na Oh my God, haining maru asigi makutta aikoise loina taraba loire. Vidya Lakshmi yam ngakna. Kainu nangna tanja sida amu choiron galo laisina. Newton makok tu pairaga macheda yengaga hairei. Newton na Je hojiki haining maru aduna ne ngasai aibu naikhairamise. Vidya Lakshmi maya karaga karama makalgi haining maru no hojiki dubo uima ai di sireda. Newton yare migi sorase haifeta changlamse aduga ne ibani su kaidaro ma chakhrase. Machin mokpa ani du sorat mfamda amuk changre. Somdana thembi ubada mi kharana thina chairei. Hey minai nubi nanau nupi sono zubido khara warau. Thembi di thokriba thodok mayam du amata khangba nate yam ngakna khumlai. Thembi na kainoi nama wagi wa chumna ngangpio aikhoi bu lairari haina yam hanthana khanbadu di chumbra. Nupi duna nangna kai khange nanau nupi aduna mingonda yung haidoi gi tanai ne. Thembi na adudi inamana mibu asu hanthana ngangbaduda aikhoi Piktru na saudana tawrine. Nupi aduna wangang sangang yam thina hairei. Hey machinga su khumine naram chatuna ne nama du phau sirido khangaba. Handaki wahai du tabada Thembi di mingonda wangang jaba ngamjadabaga mapi ira chelai masu hairei. Thembi na inama adumna egi sikraba imado panduna ngangbiganu. Nupi aduna kon kalap hairei. Palle nang kaidoge haibano Sorat mafamnaga oire mi mayamdu khatnarabra haina yengnarai. Thembi su sauna khumlai. Thembi na adudi inamana rukhrabi ohorise asidi habaini haigi hairo. Handakti nupi adu jangchilaaga Thembi bu phudoigi makut thangalai. Tanja adu maktadani kadomdoinu khanghaude. Piktru na foot faujilaaga nupi adugi makuttu tafai aduga laktana inki amuksu hairei. Piktru na Oi, ai lady ngaidana ai gi chegi matuna ma sokpa yaroi khangaba. Nupi aduna yam wangang sangang thina chaithalai. Nupi duna Hey okta bising namana pana warak pangam de bisa naram chatu aduna ni ne mayanga mimana bangam rida. Piktru mai hogai sawgalai. Piktru na Oh inamagi nawa nganna sikhido adudi inamana phabalam cha saja chatpai oidori bro. Natte ne haidi tamo thoibana lekhidrise nangna phabai oire. Nupi du ting sokpa asaubi haibadu oire. Nupi duna Hey tawngambi nangna igi layoi khraba ipuroi ba panba. Piktru na amuk makha tarai.
Inamana aigi ima ipa panba yaraga nangi nawadu kaigi panba yaroi ha. Nupi aduna kapngang lai. Okta bigi machin manaw nama asibaduna natak thongba amada kari wangang sangang ngangani kari thogolong utkani takpiramdabro. Piktru su machin watpa mi nate mina ngang likai mina taurikai adum taurai mina wa ama ngangbada mana tara ngangi mina muktang fuwada mana tara fuge haiba nupini masu khumlai. Piktruna aikoina oktabia inamana o pitari ne dudi natine inamagi nama miyoi mitam sudabi aduna inamase kayam phasana takpi tambirak jano aidi mittabu sangsangure. Piktrudi mina tabada nungai roi amata khanba nate magi haibu mina henjinba yade ngangni ngangbada ban laite miga amata mawalawi bajanate. Nupi adusu Piktrugi wahaidu tabada mayam mamangduda amuk toiba kapsil lausnadana loire. Mayam dusu Piktrugi wahaidu tabada kanana chumilali amata khangdana mayam changdana machin manawbu sorat mafam adudagi tanthoktuigi tawi. Johnny su ngasaidagi ngangnariba mayamdu tabanina changsillaga thembi khoigi machin manawbu chairei. Johnny na ai thembi noi na chinanaw asina ne chatlu mafam khudingda khana chainadaba amata hek yaude ai gisida laga amuk tawraba. Johnny na Piktruda amuk onsilaga Piktru haiba ngang china marol ama chawbana hendriba mi amata uba yade awu chiktoigi nangna ngasaidi ngangiba mayamdo aina tagena tabani ko. Piktrudi karishu thoksadagai nofe tawraga hairei. Piktruna ho da Johnny na tabasi aina ngangba khata tabibra haijariba haidi inamana ngangkiba ichena kari lali aina kari tawkhri kari maramgino haibado adu mayamdo kanthoga ubiba oireko. Johnny na hey aise nakhagi ngang la ha nathaki hal amada kari tawgani ngangani su khangdaba yare chakho chalo agi yumse thadoga. Thembina yam pendana nungaitana hairei. Da Johnny aikoina kaidoba yaukrage ibungna adu warona aikoibu tamthina khaliba. Wadu loiba nangde Piktruna machebu satthatlaga khumlai. Piktruna nangi yumse aikoina yam lainingbai mawongda thui matinga silai. Aduga amung makha tarai nangi yumsidane second of fanaga lebigadaba nati. Piktruga Johnnyga ngangnari talaktuda Tombisu makhoigi manakta changsilai. Tombina ai kaidaunaragena noibo tangi amu ngangnari ro ado aisu tando khara pukhrage yumda halage. Nupi amana yam thina chairai masigi mana pangbasina matang matam chadana ngausinna haibu manase kaina ba thinjandoini. Wahaidu loiba nangde Piktruna fat chongsinki Thembisu yam pakhatna khut yaungnarakpa tare khanduna Piktrubu khamnaba honai. Piktruna nupiduda hairei he ngaubi nang naigi pada adumna haiba yabra ha aigi pana nakhoida kari lankhige naram chatu hana sum thoko nang migi wangang trasu. Nupi aduna kaya da no yengwase hey na thibong saningai leitaba nangna ainguna usitana chinthakta khumba sari. Handakti Piktru tingsokpa saubi haibadu oire amuksu hairei. Piktruna nine aikoina lairari haina nine khoidagi kari niraga chaba yaukrage ha mibu adu hanthana su khanbiganu. Tombidi ngangnariba wadu amata khangba nate icham chamna hairei. Tombina haibema ipa chalage thabak suba chatoine tando ama khakpiro. Mayamna Tombida mu onsinduna ngangnaragle. Piktrusu khangba ngamdraduna mapa amadi machebu makhutchingduna puraga mafamdu thadoktuna chatki. Thembidi khongthangduna chatle haijabagi wani thamoida nungaitaba pendaba kayana kaptuna chatli. Piktrudi asaubagi sakfam handre kapadi kapte masu machena kappa uraga machebu thina chairei. Piktruna kedaure charang nana kapade sidai khoina kari kapningai lege hataba moina fatraga aikoina kaido kapsadoino moina tawbana moina fangadabani kaisu waningai leite. Thembidi kari su khumde adum kapi. Piktrusu nungai badinate macheda fagi tawrei. Piktruna imai pema sakna moirang thibi man bane sabana kari da hairuni charang kok chaubi haha. Handakti Thembi su nok thorai aduga Piktrubu nungsina konsinbi. Piktruna oima aise noi heroine uraba thado hinade lambi sida ngaurbo nangbo. Tombina yam ngakna macha anigi matau ubada hairei. Tombina kaino sorok sida mukna sanari sina nabani na unaba sungya yade se kaigino ha yare yumda sanaro lao.
ꯊꯦꯝꯕꯤꯗꯤ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ꯫ ꯄꯤꯛꯇ꯭ꯔꯨꯅ ꯃꯄꯥꯗ ꯀꯟꯅ ꯂꯥꯎꯔꯒ ꯍꯥꯏꯔꯛꯏ, "ꯍꯣ ꯕꯥꯕꯥ, ꯐꯅꯦꯛꯁꯤꯒ ꯃꯨꯛꯅꯥ ꯁꯥꯟꯅꯔꯗꯤ ꯐꯖꯔꯅꯤ." ꯇꯣꯝꯕꯤꯅ, "ꯅꯄꯥ ꯊꯧꯔꯥꯏ ꯃꯆꯥ ꯅꯪꯗ ꯍꯥꯠꯂꯒꯦꯍꯦ!" ꯑꯁꯤ ꯍꯥꯏꯔꯒ ꯄꯤꯛꯇ꯭ꯔꯨꯕꯨ ꯐꯨꯗꯣꯏꯒꯤ ꯇꯧꯔꯛꯏ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯄꯤꯛꯇ꯭ꯔꯨꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯇꯤꯡꯈꯠꯇꯅ ꯂꯥꯎꯔꯛꯏ, "ꯑꯉꯥꯡ!" ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯁꯣꯔꯣꯛꯇ ꯂꯥꯛꯏꯕ ꯊꯦꯝꯕꯤꯁꯨ ꯌꯥꯝ ꯄꯥꯈꯠꯅ ꯃꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯂꯥꯎꯔꯛꯏ, "ꯑꯉꯥꯡ!" ꯊꯦꯝꯕꯤꯁꯨ ꯃꯧꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ꯫ ꯀꯞꯇꯨꯅ ꯍꯪꯂꯛꯏ꯫ ꯊꯦꯝꯕꯤꯅ, "ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ?" ꯁꯅꯤꯅ ꯈꯨꯝꯂꯛꯏ, "ꯃꯥꯁꯦ ꯒꯥꯔꯤ ꯑꯃꯈꯛꯅ ꯊꯦꯡꯖꯤꯜꯂꯝꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯗꯨꯅ ꯏꯁꯣꯔꯅ ꯆꯥꯟꯕꯤꯗꯨꯅ ꯊꯣꯏꯗꯣꯛꯅ ꯁꯣꯛꯄꯃꯛꯇꯤ ꯁꯣꯛꯍꯧꯗ꯭ꯔꯦ." ꯄꯤꯛꯇ꯭ꯔꯨꯅ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯇꯣꯝꯕꯤꯅꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯙꯞ ꯇꯧꯔꯛꯏ꯫ ꯄꯤꯛꯇ꯭ꯔꯨꯅ, "ꯑꯉꯥꯡ, ꯅꯪ ꯌꯨꯝꯗ ꯉꯥꯛꯇ ꯂꯩꯅꯤ ꯈꯪꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥ? ꯅꯁꯥꯅꯤ ꯀꯥꯏꯅ ꯁꯔꯨ ꯁꯌꯥꯡ ꯃꯌꯥꯝꯗꯨꯒ ꯁꯤꯒꯦꯒ ꯀꯣꯛ ꯁꯤꯈꯤꯗꯧꯁꯨ ꯅꯠꯇꯕ." ꯊꯦꯝꯕꯤꯅ ꯄꯤꯛꯇ꯭ꯔꯨꯕꯨ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯑꯒ ꯆꯩꯔꯛꯏ꯫ ꯊꯦꯝꯕꯤꯅ, "ꯍꯦ, ꯑꯉꯥꯡꯗꯣ ꯃꯁꯥꯁꯦ ꯁꯣꯛꯏꯉꯩꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯙꯞ ꯇꯧꯁꯤꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥ? ꯑꯉꯥꯡ ꯍꯥꯏꯁꯤꯗꯤꯅꯦ ꯈꯔ ꯆꯦꯟ ꯆꯣꯡꯗꯅ ꯁꯥꯟꯅꯒꯗꯕꯅꯤ." ꯄꯤꯛꯇ꯭ꯔꯨꯅ ꯑꯃꯨꯛꯁꯨ ꯃꯆꯦꯗ ꯉꯥꯡꯉꯛꯏ, "ꯌꯥꯔꯦ ꯆꯔꯥꯡ, ꯅꯪꯅ ꯑꯉꯥꯡꯁꯦ ꯀꯟꯈꯠꯀꯠꯇꯅ ꯂꯩꯔꯗꯤ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯐꯕ ꯉꯝꯗꯧꯔꯤꯒꯦ?" ꯄꯤꯛꯇ꯭ꯔꯨꯅ ꯁꯅꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯄꯤꯛꯇ꯭ꯔꯨꯅ, "ꯅꯣꯛꯈꯥꯏꯕ ꯅꯪꯗꯤ ꯑꯩꯈꯣꯏ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯊꯦꯡꯅꯔꯛꯏꯅꯣ?" ꯁꯅꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯒꯥꯔꯤ ꯊꯧꯔ ꯂꯥꯛꯄꯗ ꯑꯉꯥꯡꯁꯦ ꯁꯣꯛꯑꯒ ꯂꯝꯕꯤꯗ ꯇꯥꯔꯒ ꯂꯩꯔꯝꯃꯦ. ꯑꯩꯁꯨ ꯑꯗ ꯗꯣꯛꯇꯔꯗ ꯄꯨꯈꯠꯂꯛꯄꯅꯦ." ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯦ꯫ ꯄꯤꯛꯇ꯭ꯔꯨꯅ ꯁꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯃꯈ꯭ꯋꯥꯡꯀꯥꯗꯨ ꯃꯦꯠꯂꯒ ꯃꯉꯛꯇꯨ ꯁꯅꯤꯒꯤ ꯃꯃꯥꯏ ꯇꯝꯅ ꯍꯥꯏꯒꯠꯇꯅ ꯌꯦꯡꯉꯤ꯫ ꯃꯔꯝꯗꯤ ꯁꯅꯤꯒ ꯃꯥꯒ ꯌꯦꯡꯅꯔꯗꯤ ꯌꯥꯝ ꯊꯤꯅ ꯈꯦꯠꯅꯩ꯫ ꯁꯅꯤꯒꯤ ꯃꯈ꯭ꯋꯥꯡ ꯈꯔ ꯍꯦꯜꯂꯞꯅ ꯃꯊꯕꯥꯛ ꯃꯌꯥꯝ ꯑꯃ ꯋꯥꯡꯉꯤ ꯄꯤꯛꯇ꯭ꯔꯨꯗꯤ꯫ ꯄꯤꯛꯇ꯭ꯔꯨꯅ ꯄꯤꯛꯏꯕ ꯈꯨꯄꯤꯛꯇꯨꯒ ꯌꯥꯝ ꯎꯁꯤꯠꯇꯅ ꯍꯥꯏꯔꯛꯏ꯫ ꯄꯤꯛꯇ꯭ꯔꯨꯅ, "ꯀꯩꯅꯣ ꯅꯣꯛꯈꯥꯏꯕ ꯅꯪꯅ ꯅꯣꯛꯇ꯭ꯔꯗꯤ ꯂꯩꯕ ꯉꯝꯗꯕꯩ ꯃꯑꯣꯡꯗ ꯇꯧꯔꯤꯗꯨꯅ ꯍꯥ?" ꯁꯅꯤꯗꯨ ꯅꯣꯛꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯅꯣꯛꯑꯔꯣꯏ ꯍꯥꯏꯕꯩ ꯃꯑꯣꯡꯗ ꯃꯈꯨꯠꯇꯨ ꯃꯆꯤꯟꯗ ꯊꯝꯃꯒ ꯂꯩ꯫ ꯄꯤꯛꯇ꯭ꯔꯨꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯆꯥ, ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯤꯌꯦ." ꯄꯤꯛꯇ꯭ꯔꯨꯅ ꯙꯞ ꯇꯧꯕ ꯃꯌꯥꯝꯗꯨ ꯁꯅꯤꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯉꯝꯗꯅ ꯃꯉꯛꯇꯨ ꯇꯧꯔꯔꯣꯏ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯅꯣꯝꯃꯤ꯫ ꯅꯥꯀꯟꯗꯩ ꯊꯦꯝꯕꯤꯅ ꯄꯤꯛꯇ꯭ꯔꯨꯗꯨ ꯃꯅꯥ ꯄꯥꯏꯔꯒ ꯆꯤꯡꯊꯣꯛꯏ꯫ ꯊꯦꯝꯕꯤꯅ, "ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗꯦ, ꯄꯤꯛꯏꯕ ꯈꯨꯄꯤꯛꯁꯤꯒ." ꯄꯤꯛꯇ꯭ꯔꯨꯅ ꯊꯦꯝꯕꯤꯅ ꯆꯤꯡꯉꯤꯕ ꯃꯅꯥꯗꯨ ꯄꯥꯏꯔꯒ ꯍꯥꯏꯔꯛꯏ꯫ ꯄꯤꯛꯇ꯭ꯔꯨꯅ, "ꯑꯌꯣ, ꯅꯥꯏꯌꯦ ꯆꯔꯥꯡ, ꯊꯥꯗꯣꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯒ ꯐꯤꯗꯤꯡ ꯆꯣꯡꯉꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯄꯤꯛꯅ ꯄꯤꯛꯄꯒ ꯁꯅꯤꯗꯤ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ꯫ ꯅꯣꯛꯄ ꯈꯥꯡꯂꯝꯕꯗꯨ ꯊꯤꯡꯕ ꯉꯝꯗꯗꯅ ꯀꯟꯅ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯗꯨ ꯎꯕꯗ ꯄꯤꯛꯇ꯭ꯔꯨꯅ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯉꯛꯏ꯫ ꯁꯅꯤꯁꯨ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯑꯒ ꯅꯣꯛꯏ꯫ ꯇꯥꯂꯛꯇꯨꯗ ꯁꯅꯤꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯏ꯫ ꯑꯗꯨ ꯇꯥꯕꯗ ꯄꯤꯛꯇ꯭ꯔꯨꯅ ꯍꯥꯏꯔꯛꯏ꯫ ꯄꯤꯛꯇ꯭ꯔꯨꯅ, "ꯅꯣꯏ ꯁꯥꯏꯒꯤ ꯐꯣꯟ ꯂꯥꯛꯑꯕꯣ? ꯆꯣ, ꯅꯇꯨꯅ ꯁꯥꯎꯔꯅꯤ ꯅꯪ." ꯁꯅꯤꯅ, "ꯀꯥꯏꯗ ꯏꯇꯨꯅꯣ, ꯃꯤ ꯊꯕꯛꯀꯤꯅꯦ." ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯤ꯫ "ꯍꯜꯂꯣ ꯃꯦꯗꯥꯝ, ꯀꯩ ꯂꯩꯔꯒꯦ?" ꯅꯥꯀꯟꯗ ꯄꯤꯛꯇ꯭ꯔꯨꯅ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯉꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁꯅꯤꯗꯨ ꯍꯧꯒꯠꯂꯒ ꯋꯥꯔꯤꯗꯨ ꯈꯔ ꯊꯣꯛꯑꯒ ꯁꯥꯟꯅꯩ꯫ ꯁꯅꯤꯅ ꯐꯣꯟꯗ, "ꯍꯣꯏ ꯃꯦꯗꯥꯝ, ꯑꯗꯣ ꯀꯝꯗꯧꯅ ꯇꯧꯔꯤꯅꯣ? ꯑꯩ ꯌꯥꯎꯗꯕꯁꯤꯗ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯇꯧꯔ ꯂꯩꯔꯝꯃꯦ. ꯐꯔꯦꯁꯦ, ꯑꯩ ꯐꯅꯕ ꯁꯤꯜꯂꯒꯦ. ꯊꯝꯃꯦ, ꯕꯥꯏ." ꯐꯣꯟꯗꯨ ꯀꯛꯊꯠꯂꯒ ꯄꯤꯛꯇ꯭ꯔꯨ ꯈꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯁꯅꯤꯅ, "ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ. ꯑꯁꯣꯝꯗ ꯆꯦ ꯆꯥꯡ ꯈꯔ ꯃꯊꯣꯡ ꯈꯪꯗ꯭ꯔꯦ ꯍꯥꯏꯌꯦ." ꯋꯥ ꯂꯣꯏꯕꯒ ꯅꯪꯕꯖꯥꯠ ꯅꯠꯇꯦ꯫ ꯄꯤꯛꯇ꯭ꯔꯨꯅ ꯊꯠꯂꯛꯏ, "ꯀꯩꯅꯣ ꯅꯣꯛꯈꯥꯏꯕ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯐꯥꯕ꯭ꯔꯣ ꯍꯥ? ꯆꯠꯅꯤꯡꯉꯒ ꯆꯠꯂꯣ, ꯌꯥꯝ ꯗꯤꯃꯥꯟ ꯂꯩꯕꯩ ꯃꯑꯣꯡꯗ, ꯍ." ꯊꯦꯝꯕꯤꯅ, "ꯅꯪ ꯑꯩꯅ ꯉꯁꯤ ꯁꯣꯏꯔꯣꯏꯁꯦ? ꯃꯤꯅ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣই ꯈꯪꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯉꯥꯡꯕꯁꯦ ꯇꯧꯅꯨ ꯍꯥꯏꯕꯁꯦ ꯌꯥꯗꯦꯕ." ꯄꯤꯛꯇ꯭ꯔꯨꯅ, ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯤꯗ ꯑꯃꯨꯛ ꯌꯦꯡꯉꯒ ꯃꯈꯥ ꯇꯥꯔꯛꯏ, "ꯀꯁꯨ ꯅꯠꯇꯕꯗ ꯁꯣꯏꯔꯣꯏꯁꯦ ꯆꯔꯥꯡ ꯀꯣꯛꯆꯥꯎꯕꯤ ꯅꯪ." ꯁꯅꯤꯅ ꯀꯤꯕꯣꯏ ꯀꯩꯕꯣꯏ ꯇꯟꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯑꯃꯨꯛ..." ꯄꯤꯛꯇ꯭ꯔꯨꯅ ꯁꯠꯇꯠꯂꯒ ꯃꯆꯤꯡ ꯃꯁꯣꯟ ꯅꯥꯏꯕꯗꯧꯅ ꯍꯥꯏꯔꯛꯏ, "ꯑꯣꯏ, ꯅꯪ ꯑꯩꯈꯣꯏꯅ ꯐꯥꯗꯦꯀꯣ, ꯌꯥꯝ ꯊꯨꯅ ꯆꯠꯈꯣ, ꯌꯦꯡꯅꯤꯡꯗꯦ, ꯈꯨꯠꯅ ꯃꯔꯦꯡ ꯆꯠꯄꯅꯦ, ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ ꯉꯁꯤ." ꯁꯅꯤꯁꯨ ꯇꯨꯡ ꯍꯟꯗꯅ ꯌꯦꯡꯉꯒ ꯆꯠꯄꯗ ꯁꯨꯃꯥꯡꯗ ꯑꯃꯨꯛ ꯅꯥꯟꯊꯨꯔꯦ꯫ ꯄꯤꯛꯇ꯭ꯔꯨꯅ ꯅꯣꯛꯑꯒ ꯃꯤꯅ ꯀꯩ ꯈꯟꯅꯤ ꯏꯀꯥꯏꯅꯤꯒ ꯑꯃꯠꯇ ꯈꯪꯕꯖꯥꯠ ꯅꯠꯇꯦ ꯀꯔꯦꯝꯅꯔꯛꯏ꯫ ꯄꯤꯛꯇ꯭ꯔꯨꯅ, "ꯏꯔꯥꯡ ꯇꯧꯗꯅ ꯆꯠꯄꯗ ꯑꯃꯨꯛ ꯅꯥꯟꯊꯨꯔꯦꯅꯦ." ꯁꯅꯤꯗꯤ ꯈꯔꯒ ꯏꯀꯥꯏ ꯊꯤꯒꯟꯕꯒ ꯏꯀꯥꯏꯕꯅ ꯍꯧꯒꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ꯫
ꯇꯥꯂꯛꯇꯨꯗ ꯉꯁꯥꯏ ꯂꯝꯕꯤꯗ ꯂꯥꯛꯍꯧꯕ ꯇꯣꯝꯕꯤꯗꯨ ꯂꯥꯎ ꯂꯥꯎꯗꯅ ꯍꯣꯠꯇꯅ ꯆꯦꯟꯁꯤꯜꯂꯛꯏ ꯇꯣꯝꯕꯤꯅ ꯍꯩ ꯆꯥꯁꯥ ꯅꯣꯏꯕꯨ ꯇꯥꯕ꯭ꯔꯅꯦ ꯍꯩ ꯃꯤ ꯄꯨꯝꯅꯃꯛ ꯉꯥ ꯐꯥꯅꯍꯧꯔꯦ ꯅꯣꯏꯁꯨ ꯂꯣꯏꯁꯤꯜꯂꯨ ꯆꯠꯁꯤ ꯇꯣꯝꯕꯤꯗꯨ ꯆꯦꯜꯂꯛꯄꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯁꯅꯤꯅ ꯁꯨꯃꯥꯡꯗ ꯇꯥꯔꯒ ꯂꯩꯔꯤꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ ꯇꯣꯝꯕꯤꯅ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯐꯝꯐꯝ ꯏꯔꯩ ꯂꯩꯇꯗꯧꯅ ꯁꯨꯃꯥꯡꯁꯤꯗ ꯃꯆꯥꯁꯤꯡꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯉꯥꯡꯉꯛꯏ ꯇꯣꯝꯕꯤꯅ ꯑꯩ ꯅꯥꯄꯥ ꯊꯣꯔꯥꯏ ꯃꯆꯥꯁꯥ ꯅꯣꯏꯗꯤ ꯐꯤꯗꯥ ꯐꯤꯒꯦꯗꯤ ꯍꯥꯏꯗꯗꯅ ꯀꯩꯗꯧꯔꯤ ꯇꯣꯝꯕꯤꯅ ꯉꯥꯡꯗꯅ ꯁꯅꯤꯕꯨ ꯆꯤꯡꯈꯠꯂꯤ ꯑꯗꯨꯒ ꯑꯣꯟꯊꯣꯔꯛꯄꯗ ꯉꯁꯥꯏꯗꯩ ꯎꯗꯕ ꯇꯣꯝꯕꯤꯅꯥꯎꯕꯨ ꯎꯕꯗ ꯇꯣꯝꯕꯤꯅ ꯏꯆꯥ ꯇꯣꯝꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯤꯒꯤ ꯃꯈꯨꯠ ꯄꯥꯏꯔꯝꯕꯗꯨ ꯂꯥꯛꯇꯅ ꯏꯂꯝꯂꯒ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯤ ꯑꯗꯨꯕꯨ ꯁꯅꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯤꯕꯝ ꯆꯥꯗꯅ ꯇꯨꯁꯤꯜꯂꯦ ꯇꯣꯝꯕꯤꯅ ꯀꯝꯗꯧꯅ ꯇꯧꯔꯤꯅꯣ ꯁꯤꯕꯣ ꯍꯥ ꯇꯣꯝꯕꯤꯅꯥꯎꯅ ꯃꯄꯥ ꯇꯥꯅꯕ ꯍꯥꯏꯔꯛꯏ ꯄꯥꯕꯥ ꯒꯥꯔꯤꯅ ꯑꯩꯉꯣꯟꯗ ꯇꯛꯈꯥꯏꯔꯤꯕ ꯄꯤꯛꯇ꯭ꯔꯨꯁꯨ ꯌꯥꯎꯁꯤꯜꯂꯛꯏ ꯍꯦ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯋꯥ ꯇꯝꯕꯗ ꯀꯂꯔ ꯊꯥꯛꯇꯅ ꯍꯦꯟꯖꯤꯟꯅ ꯇꯝꯒꯅꯨ ꯈꯪꯉꯕ ꯒꯥꯔꯤꯅ ꯇꯛꯈꯥꯏꯔꯒꯕꯨ ꯅꯪꯕꯨ ꯍꯤꯡꯂꯝꯒꯗ꯭ꯔꯣ ꯍꯥ ꯇꯣꯝꯕꯤꯅꯥꯎꯅ ꯃꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯄꯥꯕꯥ ꯇꯥꯃꯣ ꯁꯅꯤ ꯊꯦꯡꯅꯔꯝꯗ꯭ꯔꯗꯤ ꯑꯩ ꯁꯤꯔꯝꯃꯅꯤ ꯃꯥꯅ ꯑꯩꯕꯨ ꯗꯣꯛꯇꯔꯗ ꯄꯨꯕꯤꯔꯤꯅꯦ ꯑꯗꯣ ꯄꯥꯕꯥ ꯇꯣꯝꯕꯤꯅꯥꯎꯗꯨ ꯋꯥ ꯉꯥꯡꯂꯝꯕꯗꯒꯤ ꯑꯃꯨꯛ ꯂꯦꯞꯄꯒ ꯄꯤꯛꯇ꯭ꯔꯨꯗ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯃꯄꯥꯒꯤ ꯃꯅꯥ ꯃꯌꯥ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯇꯣꯝꯕꯤꯅꯥꯎꯅ ꯄꯥꯕꯥ ꯇꯥꯃꯣꯅ ꯑꯩꯈꯣꯏ ꯆꯤꯝꯆꯥꯁꯦ ꯌꯥꯝ ꯄꯥꯝꯖꯕꯅꯦ ꯇꯣꯝꯕꯤ ꯅꯣꯛꯑꯒ ꯃꯆꯥꯒꯤ ꯅꯥꯀꯣꯡ ꯃꯌꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯇꯣꯝꯕꯤꯅ ꯀꯔꯤ ꯅꯣꯏ ꯅꯆꯦꯅ ꯅꯨꯡꯁꯤꯔꯨꯔꯦ ꯍꯥꯏꯕ ꯇꯣꯝꯕꯤꯅꯥꯎꯅ ꯍꯥ ꯅꯠꯇꯦ ꯕꯥꯕꯥ ꯑꯩꯅ ꯍꯥꯏ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯦ ꯄꯤꯛꯇ꯭ꯔꯨꯅ ꯆꯪꯁꯤꯜꯂꯛꯑꯒ ꯃꯧꯄꯥꯒꯤ ꯃꯅꯥꯗꯨ ꯇꯞꯅ ꯄꯥꯏꯔꯒ ꯄꯤꯛꯇ꯭ꯔꯨꯅ ꯅꯅꯥꯁꯦ ꯊꯥꯗꯠꯂꯨꯔ ꯍꯥ ꯀꯔꯤꯅꯣ ꯅꯪꯅ ꯆꯤꯔꯣꯜꯒ ꯇꯧꯔꯤꯗꯣ ꯇꯥꯁꯨ ꯇꯥꯗꯕꯁꯤꯗ ꯇꯣꯝꯕꯤꯅ ꯍꯩ ꯀꯩꯅꯣ ꯅꯪꯅ ꯑꯉꯥꯡꯁꯤꯗ ꯇꯧꯔꯤꯁꯤ ꯍꯥ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯅꯪꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯁꯨꯅꯦ ꯑꯩ ꯍꯥꯏꯒꯦ ꯄꯤꯛꯇ꯭ꯔꯨꯗꯤ ꯈꯪꯕ ꯅꯠꯇꯦ ꯉꯛꯅ ꯀꯔꯤꯕꯨ ꯏꯃꯨꯡꯗꯨꯅ ꯇꯧꯔꯤꯕ ꯃꯌꯥꯝꯗꯨ ꯁꯅꯤꯗꯤ ꯃꯃꯤꯠ ꯃꯅꯥ ꯁꯪꯗꯣꯛꯑꯒ ꯃꯌꯥ ꯀꯥꯗꯅ ꯁꯨꯃꯥꯡꯗꯨꯗ ꯐꯝꯃꯒ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯇꯣꯝꯕꯤꯅ ꯁꯅꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯍꯩꯃꯥ ꯏꯍꯦ ꯍꯩ ꯆꯥ ꯇꯣꯝꯕꯤ ꯏꯕꯨꯡꯉꯣꯁꯦ ꯆꯤꯡꯈꯠꯂꯣ ꯆꯠꯂꯣ ꯄꯤꯛꯇ꯭ꯔꯨꯅ ꯁꯅꯤꯗꯨ ꯑꯃꯨꯛ ꯆꯤꯡꯈꯠꯄꯤ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯤꯗꯨ ꯀꯔꯤ ꯈꯜꯂꯛꯑꯕꯅꯣ ꯈꯪꯗꯦ ꯅꯣꯛꯑꯒ ꯏꯕꯨꯡꯉꯣꯁꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯄꯅꯤ ꯃꯥꯕꯨ ꯏꯃꯥ ꯑꯣꯏꯗꯅ ꯀꯅꯥꯕꯨ ꯑꯣꯏꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯄꯤꯛꯇ꯭ꯔꯨꯅ ꯄꯥꯏꯔꯝꯕ ꯈꯨꯠꯇꯨ ꯁꯠ ꯊꯥꯗꯣꯛꯏ ꯑꯗꯨꯕꯨ ꯁꯅꯤꯗꯤ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯏꯀꯥꯏꯃꯟꯗꯅ ꯃꯣꯏꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈ꯭ꯔꯦ ꯄꯤꯛꯇ꯭ꯔꯨꯅ ꯃꯄꯥꯗ ꯇꯤꯡꯈꯠꯇꯅ ꯂꯥꯎꯔꯛꯏ ꯄꯥꯕꯥ ꯀꯩꯒꯤꯅꯣ ꯋꯥꯊꯤ ꯉꯥꯡꯉꯤꯗꯤ ꯇꯣꯝꯕꯤꯅ ꯍꯩ ꯋꯥꯊꯤ ꯅꯠꯇꯦꯅꯦ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯕꯅꯦ ꯄꯤꯛꯇ꯭ꯔꯨꯗꯤ ꯁꯥꯎꯒꯠꯂꯛꯏ ꯄꯥꯕꯥ ꯆꯤꯟ ꯊꯤꯔꯛꯀꯅꯤ ꯉꯁꯤ ꯑꯩꯅ ꯃꯆꯤꯡ ꯑꯔꯥꯡꯕꯤꯗꯨ ꯂꯥꯛꯇꯅꯅꯦ ꯄꯣꯠ ꯆꯩ ꯑꯔꯩꯈꯩ ꯊꯨꯒꯥꯏꯅꯤꯁꯦ ꯇꯣꯝꯕꯤꯅ ꯃꯁꯦ ꯌꯦꯡꯉꯣꯅꯦ ꯑꯁꯦ ꯏꯀꯨꯠꯇ ꯇꯥꯕ ꯃꯅꯤꯗꯤꯅꯦ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯊꯝꯗꯅ ꯂꯪꯊꯣꯛꯈꯤꯗ꯭ꯔꯣ ꯍꯥ ꯄꯤꯛꯇ꯭ꯔꯨꯅ ꯑꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯈꯣꯏꯗꯧꯒ ꯁꯥꯎꯒꯠꯂꯛꯏꯍꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯠ ꯍꯥꯏꯗꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯇꯣꯝꯕꯤꯅ ꯑꯩꯕꯨ ꯃꯁꯤ ꯀꯝꯗꯧꯅ ꯂꯥꯛꯅꯗꯣꯏꯅꯣ ꯁꯤꯕꯨ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯇꯣꯝꯕꯤꯗꯨ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯇꯣꯝꯕꯤꯅ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯑꯇꯣꯝꯕ ꯒꯥꯔꯤ ꯅꯝꯕꯔꯒ ꯑꯝꯇ ꯌꯦꯡꯍꯧꯗ꯭ꯔꯕ ꯍꯥꯏ ꯋꯥꯅꯤ ꯇꯣꯝꯕꯤꯅꯥꯎꯅ ꯅꯣꯛꯑꯒ ꯄꯥꯕꯥ ꯏꯕꯥꯏꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯈ꯭ꯔꯕꯅꯦ ꯊꯦꯝꯕꯤ ꯌꯥꯝ ꯉꯛꯅ ꯀꯔꯤ ꯏꯕꯥꯏ ꯍꯥꯏꯕ ꯀꯥꯏꯗ ꯏꯕꯥꯏ ꯇꯣꯝꯕꯤꯅꯥꯎꯅ ꯃꯄꯥꯁꯨ ꯇꯥꯅꯕ ꯍꯥꯏꯔꯛꯏ ꯁꯤꯗ ꯅꯣꯏꯒꯤ ꯋꯥ ꯌꯥꯎꯗꯦ ꯁꯤꯗꯤ ꯄ꯭ꯔꯥꯏꯚꯦꯠꯅꯦ ꯄꯥꯕ ꯏꯕꯥꯅꯤꯒꯤ ꯅꯠꯇ꯭ꯔ ꯄꯥꯕ ꯇꯣꯝꯕꯤꯁꯨ ꯃꯥꯅꯤ ꯃꯥꯅꯤ ꯊꯦꯝꯕꯤꯅ ꯍꯣ ꯐꯔꯦ ꯐꯔꯦ ꯅꯣꯏ ꯅꯄꯥ ꯅꯆꯥ ꯂꯩꯍꯧꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯈꯤ ꯑꯗꯨ ꯎꯕꯗ ꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯏ ꯇꯣꯝꯕꯤꯅ ꯍꯩ ꯃꯤ ꯄꯨꯝꯅꯃꯛ ꯉꯥ ꯐꯥꯅꯍꯧꯏꯅꯦ ꯑꯩꯈꯣꯏꯁꯨ ꯆꯠꯁꯤ ꯂꯣꯏꯁꯤꯜꯂꯣ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯊꯦꯝꯕꯤꯁꯨ ꯆꯠꯂꯝꯕꯗꯩ ꯂꯦꯞꯄꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯄꯤꯛꯇ꯭ꯔꯨꯁꯨ ꯏꯃꯨꯡꯗꯩ ꯂꯥꯎꯗꯅ ꯆꯦꯟꯊꯣꯔꯛꯏ ꯄꯥꯕꯥ ꯀꯥꯏꯗꯅꯣ ꯇꯣꯝꯕꯤꯅ ꯑꯣ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯣ ꯃꯃꯥꯡꯒꯤ ꯁꯤꯜꯍꯧꯕꯅꯦ ꯆꯠꯁꯤ ꯂꯣꯏꯁꯤꯜꯂꯣ ꯃꯄꯥ ꯃꯆꯥꯗꯨ ꯉꯥ ꯐꯥꯕ ꯆꯠꯅꯕ ꯇꯧꯅꯔꯦ ꯃꯄꯥ ꯃꯆꯥꯗꯨ ꯉꯥ ꯐꯥꯕ ꯂꯥꯛꯂꯦ ꯄꯨꯈ꯭ꯔꯤ ꯍꯦꯛ ꯌꯧꯕꯒ ꯄꯤꯛꯇ꯭ꯔꯨꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯐꯟ ꯆꯣꯡꯊꯩ ꯑꯗꯥꯏꯗ ꯉꯥ ꯐꯥꯔꯝꯕ ꯃꯌꯥꯝꯗꯨ ꯊꯦꯝꯕꯤꯈꯣꯏ ꯃꯄꯥ ꯃꯆꯥ ꯑꯍꯨꯝꯗꯨ ꯂꯥꯛꯄꯗꯩ ꯃꯤꯋꯥ ꯉꯥꯡꯅꯕ ꯈꯔ ꯑꯃꯨꯛ ꯍꯧꯔꯛꯏ ꯂꯩꯁꯥꯕꯤ ꯑꯃꯅ ꯑꯁꯤꯒꯤ ꯃꯄꯥ ꯃꯆꯥ ꯑꯍꯨꯝꯁꯦ ꯂꯥꯛꯑꯦ ꯇꯧꯔꯤꯁꯦ
ꯑꯩꯗꯤꯅꯦ ꯃꯣꯏ ꯎꯕꯁꯦ ꯇꯥꯎꯒ ꯑꯃꯠꯇ ꯌꯥꯗ꯭ꯔꯕꯅꯦ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯅꯤ ꯑꯩꯁꯨ ꯊꯦꯝꯕꯤ ꯑꯁꯤꯗꯤꯅꯦ ꯈꯔ ꯐꯩ ꯃꯥꯒꯤ ꯄꯤꯛꯇ꯭ꯔꯨ ꯍꯥꯏꯕꯤ ꯆꯥꯎꯍꯦꯟꯗꯕꯤ ꯈꯨꯔꯨꯃꯨꯛ ꯋꯥꯡꯕꯤꯁꯦ ꯑꯁꯤꯗꯤ ꯇꯤꯟ ꯐꯥꯎ ꯁꯤꯠꯅꯤꯡꯗꯦꯍꯦ ꯇꯥꯂꯛꯇꯨꯗ ꯄꯤꯛꯇ꯭ꯔꯨꯅ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯅꯣꯏꯗꯤ ꯉꯥꯒ ꯃꯌꯥꯝ ꯐꯥꯔꯝꯃꯦꯅꯦ ꯑꯩꯈꯣꯏꯒ ꯍꯧꯔꯝꯗꯕ ꯅꯣꯏ ꯅꯨꯄꯤꯗꯨ ꯄꯩꯊꯣꯛꯑꯒ ꯑꯩꯗꯤ ꯁ꯭ꯋꯥꯏꯁꯦ ꯍꯩꯅꯗꯕ ꯃꯤ ꯌꯥꯝ ꯂꯩꯗ ꯌꯨꯝꯗ ꯆꯠꯈ꯭ꯔꯁꯤꯔ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯃꯣꯏꯅ ꯎꯁꯤꯠꯇ꯭ꯔꯤ ꯃꯇꯤꯛ ꯄꯤꯛꯇ꯭ꯔꯨꯅ ꯍꯦꯟꯖꯤꯜꯂꯛꯏ ꯑꯣꯔꯦꯍꯦ ꯁꯛꯁꯤꯡꯁꯤꯒ ꯃꯤ ꯃꯥꯟꯕ ꯁꯥ ꯉꯥꯛꯇ ꯑꯁꯤ ꯍꯥꯏꯔꯒ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯆꯠꯈꯤ ꯉꯥ ꯑꯃꯨꯛ ꯐꯥꯏ ꯄꯤꯛꯇ꯭ꯔꯨꯁꯤꯅ ꯀꯝꯗꯧꯔꯤ ꯃꯥꯅ ꯇꯧꯊꯣꯔꯛꯄꯁꯤꯅ ꯃꯤꯅ ꯈꯣꯏꯗꯧ ꯁꯤꯛꯅꯕ ꯉꯥꯛꯇ ꯃꯤꯅ ꯐꯖꯅ ꯁꯤꯠꯂꯒ ꯐꯥꯅꯕ ꯇꯧꯔꯤꯕ ꯉꯥꯗꯨ ꯃꯥꯅ ꯃꯤ ꯆꯪꯅꯗ꯭ꯔꯤꯉꯩꯗ ꯂꯣꯏꯅ ꯅꯩꯊꯔꯛꯏ ꯃꯌꯥꯝꯗꯨ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯀꯣꯛꯆꯥꯎꯅ ꯍꯦꯅꯤꯡ ꯃꯔꯨ ꯃꯤ ꯃꯌꯥꯝ ꯄꯨꯟꯅ ꯐꯥꯃꯤꯟꯅꯗꯧꯁꯦ ꯅꯪꯅ ꯍꯥꯟꯅ ꯅꯩꯈꯥꯏꯔꯒ ꯊꯝꯃꯕ ꯍꯥ ꯄꯤꯛꯇ꯭ꯔꯨꯅ ꯀꯩꯅꯣ ꯇꯥ ꯀꯣꯛꯆꯥꯎ ꯑꯩꯅ ꯅꯣꯏꯕꯨ ꯐꯥꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯕ ꯌꯥꯎꯈ꯭ꯔꯕ ꯀꯣꯛꯆꯥꯎꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯀꯣꯛꯆꯥꯎꯅ ꯅꯪ ꯉꯁꯤ ꯑꯩꯅ ꯂꯩꯈꯣꯝꯁꯤ ꯅꯝꯁꯤꯜꯂꯒ ꯍꯥꯠꯅꯤꯍꯦ ꯄꯤꯛꯇ꯭ꯔꯨ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯂꯒ ꯄꯤꯛꯇ꯭ꯔꯨꯅ ꯅꯪꯅ ꯑꯩꯁꯤ ꯅꯝꯁꯤꯜꯂꯒ ꯑꯩꯅ ꯖꯒꯣꯏ ꯁꯥꯔꯒ ꯌꯦꯡꯉꯒ ꯂꯩꯔꯅꯤꯍꯦ ꯅꯪꯗꯨꯝ ꯅꯀꯣꯛ ꯑꯆꯧꯕꯗꯣ ꯅꯝꯁꯤꯟꯒꯦ ꯀꯣꯛꯆꯥꯎꯒ ꯄꯤꯛꯇ꯭ꯔꯨꯒ ꯑꯅꯤꯗꯨ ꯑꯃꯨꯛ ꯃꯨꯛꯅꯕ ꯍꯧꯔꯛꯏ ꯊꯦꯝꯕꯤꯅ ꯃꯤꯉꯣꯟꯗ ꯉꯥꯡꯕꯗꯤ ꯉꯝꯗ꯭ꯔꯁꯨ ꯄꯤꯛꯇ꯭ꯔꯨꯗ ꯑꯣꯏꯅ ꯆꯩꯔꯛꯏ ꯊꯦꯝꯕꯤꯅ ꯌꯥꯔꯦ ꯄꯤꯛꯇ꯭ꯔꯨ ꯅꯪ ꯌꯨꯝꯗ ꯍꯟꯒꯦꯁꯨ ꯍꯟꯈ꯭ꯔꯣ ꯆꯠꯂꯣ ꯍꯟꯗꯛꯇꯤ ꯄꯤꯛꯇ꯭ꯔꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯦ ꯀꯣꯛꯆꯥꯎꯗꯤ ꯊꯦꯝꯕꯤ ꯆꯪꯁꯤꯜꯂꯛꯄꯗꯩ ꯑꯐꯕ ꯁꯥꯔꯛꯏ ꯀꯣꯛꯆꯥꯎꯅ ꯊꯦꯝꯕꯤ ꯅꯣꯏ ꯄꯤꯛꯇ꯭ꯔꯨꯁꯦ ꯑꯩꯗꯤ ꯌꯥꯝꯅꯕꯨ ꯅꯨꯡꯁꯤ ꯃꯥꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯄꯤꯛꯇ꯭ꯔꯨꯅ ꯃꯆꯤꯟꯗꯨ ꯄꯩꯅ ꯅꯣꯛꯑꯒ ꯉꯁꯤ ꯃꯤ ꯁꯤꯕ ꯌꯥꯎꯅꯤꯀꯣ ꯄꯤꯛꯇ꯭ꯔꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯀꯣꯛꯆꯥꯎꯗꯨ ꯈꯨꯝꯗꯤ ꯈꯨꯝꯅꯤꯡꯉꯕꯅꯤ ꯑꯗꯨꯕꯨ ꯊꯦꯝꯕꯤ ꯂꯩꯕ ꯑꯁꯤꯗ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯉꯥꯛ ꯂꯩꯔꯒ ꯃꯈꯣꯏꯁꯨ ꯉꯥ ꯐꯥꯕ ꯂꯣꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯡꯇꯤꯒꯤ ꯌꯨꯝꯒꯤ ꯑꯁꯣꯏꯕ ꯌꯦꯇꯨꯝ ꯃꯈꯨꯟ ꯐꯥꯎ ꯑꯁꯣꯏꯕ ꯊꯤꯔꯒ ꯂꯩꯕ ꯍꯦꯟꯔꯤꯗꯤ ꯃꯥꯅ ꯌꯨꯝ ꯌꯧꯔꯒ ꯀꯔꯤ ꯀꯔꯥ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯦ ꯃꯤꯅ ꯀꯧꯕ ꯉꯥꯡꯕꯁꯨ ꯑꯃꯠꯇ ꯈꯨꯝꯗꯦ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯂꯩ ꯍꯦꯟꯔꯤ ꯃꯆꯤꯟꯗ ꯁꯣꯜꯂꯛꯏ ꯑꯁꯨꯛ ꯄꯤꯛꯄ ꯄꯦꯇꯧꯋꯥ ꯑꯉꯥꯡ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯤꯡꯅꯔꯤ ꯑꯩꯅ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤꯗ ꯈꯪꯒꯅꯤ ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯆꯦꯂꯦꯟꯖ ꯇꯧꯅꯕ ꯇꯥꯔꯦꯗꯅ ꯍꯦꯟꯔꯤꯗꯤ ꯃꯁꯥꯗꯨ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯃꯃꯤꯠꯇ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯁꯛꯇ ꯎꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯃꯁꯤꯅꯁꯨ ꯁꯥꯎꯅꯤꯡꯅꯕ ꯃꯆꯥꯛ ꯑꯣꯏꯔꯦ ꯃꯇꯝꯗꯤ ꯁꯨꯝ ꯁꯨꯝ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯔꯐꯥꯎ ꯅ꯭ꯌꯨꯇꯟꯒ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤꯒ ꯑꯅꯤꯗꯨ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯑꯁꯣꯝꯗ ꯃꯈꯣꯏꯅ ꯑꯅꯤꯗꯨ ꯍꯜꯂꯛꯇꯕꯩ ꯉꯥꯡꯅꯕꯗꯨ ꯍꯦꯟꯔꯤꯁꯨ ꯈꯔꯗꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯇꯥꯏ ꯑꯗꯨꯕꯨ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯟꯗꯦ ꯃꯥꯒꯤ ꯃꯊꯧ ꯆꯤꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯇꯧꯔꯒ ꯂꯩ ꯇꯥꯂꯛꯇꯨꯗ ꯃꯨꯊꯤꯅ ꯍꯦꯟꯔꯤꯒꯤ ꯀꯣꯐꯤ ꯄꯤꯕ ꯆꯪꯂꯛꯏ ꯃꯨꯊꯤꯅ ꯇꯨꯅꯥꯟꯕ ꯀꯣꯐꯤ ꯃꯨꯊꯤꯗꯤ ꯍꯥꯏꯈꯩ ꯍꯥꯏꯗꯣꯛꯂꯨꯔꯒ ꯃꯆꯤꯟꯗꯨ ꯃꯦꯟꯁꯤꯟꯖꯔꯒ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ ꯑꯗꯨ ꯎꯕꯗ ꯍꯦꯟꯔꯤꯅ ꯃꯌꯥꯗꯨ ꯆꯤꯛꯑꯒ ꯇꯤꯡꯈꯠꯇꯅ ꯂꯥꯎꯔꯛꯏ ꯑꯩ ꯀꯥꯗ ꯆꯪꯉꯛꯄꯒꯤ ꯄꯔꯃꯤꯁꯟ ꯀꯅꯥꯅ ꯄꯤꯒꯦ ꯍꯥ ꯅꯣꯏꯅ ꯍꯦꯛꯇ ꯀꯨꯁꯤꯔꯥꯁꯤ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯁꯤꯗ ꯃꯨꯊꯤꯗꯤ ꯍꯣꯃꯣꯅꯒ ꯈꯔ ꯆꯪꯕꯒ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯑꯒ ꯍꯥꯏꯔꯛꯏ ꯃꯨꯊꯤꯅ ꯇꯥꯃꯣ ꯌꯥꯏ ꯑꯩ ꯂꯥꯟꯖꯔꯦ ꯃꯥ ꯋꯥꯗꯨ ꯂꯣꯏꯕ ꯅꯪꯗꯦ ꯃꯈꯥꯗ ꯀꯟꯅ ꯀꯞꯅꯕꯩ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯍꯦꯟꯔꯤꯁꯨ ꯀꯩꯗꯧꯔꯕꯅꯣ ꯈꯟꯅ ꯌꯥꯝ ꯊꯨꯅ ꯀꯨꯝꯊꯔꯛꯏ ꯃꯃꯥꯅ ꯀꯞꯄ ꯎꯕꯗ ꯍꯦꯟꯔꯤꯅ ꯀꯩꯗꯧꯔꯦ ꯌꯨꯝꯁꯤꯗ ꯉꯥꯛꯇ ꯅꯣꯡꯇ ꯐꯖꯅ ꯂꯩꯅꯕ ꯑꯝꯇ ꯌꯥꯎꯗꯦ ꯎꯔꯥꯎ ꯊꯧꯔꯥꯎꯗꯨꯏꯒ ꯂꯩꯃ ꯀꯞꯂꯝꯕꯗꯨ ꯍꯦꯟꯔꯤ ꯂꯥꯛꯄꯗꯩ ꯆꯞ ꯂꯦꯞꯄꯤ ꯇꯨꯃꯤꯟꯅ ꯂꯩ ꯍꯦꯟꯔꯤꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯀꯩꯁꯨ ꯂꯩꯇꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯆꯥ ꯑꯃꯒꯤꯁꯨ ꯌꯨꯝꯁꯦ ꯄꯣꯈꯥꯏꯗ꯭ꯔꯤꯐꯥꯎ ꯇꯧꯏ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯂꯥꯁ ꯋꯥꯔꯅꯤꯡꯅꯤ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯖꯧ ꯑꯁꯤ ꯍꯥꯏꯔꯒ ꯃꯇꯩꯃ ꯅꯤꯂꯝꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ ꯅꯤꯂꯝꯗꯤ ꯑꯃꯨꯛꯀꯤ ꯈꯨꯐꯨꯗ ꯀꯤꯖꯗꯅ ꯋꯥ ꯉꯥꯡꯖꯗ꯭ꯔꯦ ꯍꯦꯟꯔꯤꯅ ꯉꯥꯡꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯠꯂꯤ ꯇꯥꯂꯛꯇꯨꯗꯅꯤ ꯃꯆꯦꯒ ꯅ꯭ꯌꯨꯇꯟꯒ ꯂꯩꯕ ꯎꯗꯕꯗꯩ ꯑꯃꯨꯛ ꯍꯪꯂꯛꯏ ꯍꯦꯟꯔꯤꯅ ꯑꯩꯈꯣꯏ ꯆꯦꯒ ꯅ꯭ꯌꯨꯇꯟꯒ ꯀꯥꯏꯗ ꯂꯩꯒꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯨ ꯉꯁꯥꯏꯗꯒꯤ ꯍꯪꯂꯛꯀꯗ꯭ꯔꯥ ꯄꯥꯈꯠꯂꯝꯕ ꯋꯥꯍꯪ ꯑꯗꯨꯃꯛ ꯍꯪꯂꯛꯏ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯣꯏꯅ ꯂꯩꯅꯩ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯦꯟꯔꯤꯅ ꯍꯦꯟꯅ ꯈꯣꯏꯗꯧ ꯆꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ